Hello, welcome back to my channel 7 Speed. Ngasi se khoi sangapom bazar dagina hangang lom sangak pagi lambi da laiba khoi kairang lamkhai haiba tare adda laiba khoi Mayol driving school haja se jang si inauguration program pangthwe adugi sum yaw la khone ado kari kari kamai tawge haiba do yengmina se ado hojikan khoi gi driving school se khoi yamna important oi ge haiba ja adugi su samla pai ate khasum hajarake khoi gi nong kangdana khoi accident thok gi sang si masing khangdana sum kena tawre haiba tare aduna khoi gi sugumba school khoi driving gi school laibasi machine aduki mati kana gre haiba tare aduna mayam khoi gi driving school da khoi gi fazana tambiraga khoi gi rota thawbusine henna khoi da safety oi haiba simdi haininge do yenga se ngasi gi khoi gi driving school se inauguration ji yawroga khoi gi no haiba do daminers. Your driving school की connection से हम लोग अपनी ताकत काम में भी टेक्निकल टीम में वो है ना ऐसे देश का वाला हम लाखों में कंप्यूटर कोई टीम में इंटरेक्ट करना पड़ता है कोई driving school की खाली बाकी रिमोट की आइडिया driving है बस ये हमने important और हमारा भी उसी accident को ये ना मना that's driving में बहुत स्पीड होगा Chinese people what they do kind of like go from the farm auto there the auto show there to try to but how would you ngam but ai thâu cái nhiều ngày chứ làm gì có thế rồi đây thâu cái nhiều nhau rồi cái lấy thì như là gì ai thâu nó mình chỉ biết thôi rồi lấy từ như đâu rồi chỉ số số cái này tức là driving is a skill hay này là cái thâu cái gì đó giá này cái mà nói là cái gì nhiều không được nhiều không phải gì तागा है बने खंग नबी कोई साथ जाया मले तो इला दी गाइड को भी होगी कोई हम इसके वीडियो ना कोई बहुत हो है खाई देला अनदर कोई भी भी मोमेंटम हागी एक माइंड कम्युनिकेशन से कहीं हागी हम मॉडल अपना खंग बने टाइमिंग तो वो तो इमाम में जो मचा को से आगे राइट साइड का हेडिंग है लेफ्ट साइड का हेडिंग प्रॉब्लम है राइट साइड का हेडिंग है माइन इंटेंशन को लगा देवा तो इस अंदर मानिंग सब पतिदुना अबे खंबी बजा ले हौजिक खैगी 7 स्पीड मणिपुर की चैनल दा खैगी ngasi Mayol driving school inauguration tawon numit sidaida laaga खैगी मैडम खक उनारगा wari batai sabagi tanda do lojage ado खैगी driving school sina खै society sida kayamu yamna kanaba pibage habdo ado khoi madam dagi samlamna wai matra dang tamina sigo tasengna aikoina driving Mayol driving school ama aikoina sumhaina establish tawraga aikoina chalaige duga masi school ama oina linkhatke haiba mafam se mashi kari dagi lakano haina aikoina hairagadi aikoi khabar gumba aduga news gumba any magazine gumba matam mane paba matamda aikoina incident ki chance yam wangba aduga khoi driver singna proper driving tawdaba aduga makhoina driving classes yaudana khoi maru mapang singna natraga khoi mayamba mache aduga uncle mapa mapa ubasina hek tambiri hairaga sahi shuba shudaba madu kari shu yaudana akoina hekta kogi drive to mi magi inkhalapagi kogi magi emotion haigadra madu ki wakhan du na hekta mokhoshi kogi four wheeler thawning bagi wakhan se hekta yam wang lei haiba aduga nakana maromdana kogi
keno se aikogi piak needs labor yumadugi aikoi hospital maksat ke haiborashu natraga school maksat ke haiborashu natraga mahaki department da akogi angang singna mama mapa gi mateng bu pangge haiborgashu yam needs soibagi dama aikogi driving habits leader ka lai haibo adubu aikoi da shum ashigi wakhan se aikogi analyze aikoi dum chana chana aikogi wakhan aikogi driving my own driving school gi team asina aikoina form tawdrini de aikoina wari ama adum sanaba haw heba Manipur da aikoi she ashiguba incident thokpasi kanagumba angang sing or isininaw sing na thobo oragashu keno si aikogi road safety awareness kumba traffic light ki gyan gumba se aduga makoina pairiba vehicle siga makogi sahi duga gari do thoba yabagi makogi government side ki authority issue tawba matam oiba adugumba gyan du pibo oragadi mashigumba thoiba incident kumba se hanthagadra haina ekhoshi wari shana ba hawe hebo aduna masi oragadi ekhoida phawhaliba gyan sina ekhoi mashi ekhoigi society da karigumba ekhoina matam chana awareness hebse pibo oragadi ekhoi skill driving hebse su skill ne hebo madugi skill du ekhoi na proper maintain to bungam na ningai adu proper drive to bungam na ningai aduga madugi driving gi ekhoi meaning adu phau shu khangla changsin ba ngamgani habsi ekhoi wakhan ta ba ma lakpadagi ekhoi na shigumna changsilakpani hiba duga marom dai ekhoi na road safety gi awareness manipurari awareness yam less hoi heba masi kanagumba isininaw amani na tawraga awareness to ba habsi pa oithokte heba adugo school gumba ma laiba oragadi aduga manam nakpada kogi awareness kuma program piba oragadi masi mashigumba kogi khudong thiba pamdaba incident kumba se hanthagadra haina kuna shung khalaga aduga masigi driving school se shu mayamna di driver yam line khalle heba adugo mashi prop instructor aduga certified instructor shingi makhada rules and regulation tambiraga makoina drive to bu iragadi makoishi aware oiraga moina drive to rishigi meaning do khangani ko haibagi madugi kanabado koigi mani koigi society da koigi manipur da sumhaina thobo iragadi instant thokpagi changchu hanthagani haiba wakhalo du phawbadagi koi sumhaina koi driving school se koi run tongna ningai ekoi madugi establishment si koi shumaina lakchani haibadu thamsage ekoi sigi Mayol driving school ekoi ki registration asida ekoi course hum lei ahanba course sina 10 days ki ekoi course haina legani ani shuba sina 15 days ki course haina legani ahum shuba sina 20 days haina legani masi maru khogi certificate course makhai ekhoi oigani masi tamba hek loibaga aduga masi dai khoi masi ki course fee oina haujima ki 5600 lei adu early bird oina khoina 5% discount piraga 5320 lakani aduga anishu bo sina 8600 ekhoi 15 days ki course fee lei aduga early bird ki 5% discount piraga 5170 lakani aduga 20 days ki course fee ase koi 10200 lakani aduga early bird ki 5% discount piraga 9690 ase koi oigani aduga mashi ekoi kanona ekoi ki theory class plus practical class ekoi lakani aduga mashi da maroina ekoi rules and regulation traffic sign aduga road sign aduga informatory sign, cautionary sign, hariba kogi roads ka mari leina ba makhai she ko mise takpi tambigani aduga loina na tambiringai matam da shu mahakna pariba kogi car vehicle adugi anatomy kogi mi amagi anatomy structure haiba kumna gari amagi shu anatomy structure haiba silai heba madugu shu khanghan gani aduga loina na mana khanghaudana maje gari thoba hire hen hairaga shu lama khangda khudakta yada bo eragati egi gari se kadai phawa da shomba yai ina daga kram hainai masidagi tawraga aise lakpa yagadagi haibagi wakhan taba du phawa shu ngamnai ba idea ko ko pijegani heba aduga masida admission toge haibo eragati ko required documents se 2 passport photo aduga another one is one xerox aadhar card si sangani aduga mashi ekoi ki duration se slot 9 lay morning C5 ma day C5 ma
Morning shift se koi 6 a.m. to 7 a.m. Slow to ina 7 a.m. to 8 a.m. 8 a.m. to 9 a.m. 9 a.m. to 10 a.m. 10 a.m. to 11 a.m. Adu shumana sang laga sina morning shift ye lakani. Day shift ki na 1 o'clock to 2 shumana 2 to 3 3 to 4 4 to 5. Aduga mi akogi trainee amamum na phangba yaba mahaki duration se koi half hour adum haina phanghan gani. Hi, thank you.